अहानबदे यamna Maruoiba update khara thamjage Union Home Minister Amit Shah na korokpadagi former CM N Biren amasung Home Minister Govind Das Delhi Pangkhre Union Home Minister Amit Shah na korokpadagi former Chief Minister N Biren amasung Home Minister Govind Das konthojam ngasi Delhi gi damakta Imphal thadokre Speaker Thoksom Satyabata amadi thangmaiban SC gi MLA Khumuksam Joy Kisan bu Delhi gi damakta Imphal thadokre makoi sing aduda Delhi chatkibagi maram adu kari maram gi no haina press na hojik pawba khangdri MLA khars tu Delhi chalaba yai haibagi thajabalai adubu chapchana confirm di oidri ngasi airport of Pamui Singh na former Chief Minister N Biren da kadai da chatkadabano haina hangboda Delhi da chatkadabani haina paukum piram ki atai kamen amata makhata na piu yakide Home Minister Govind Das konthojam su Delhi chatpagi maram phongdo uhaiba yakide adu mahaki lanai oiba maram gini hairam ki adu makpu press na phang paugi source Matung in the former Chief Minister N Biren amasung Home Minister Govind Das konthojam ani New Delhi da laiba BJP head office ta party ki oina pangthokadaba mifam saruk yagani loina na makhata na Union Home Minister Garoina Manipur gi hausi ko riba law and order gi phibam yauna atai issue kaya gi matang da khanna nainaraba yai hairi maru ona hayengdagi haugadoriba census amasung status gi hausi ko riba phibam asigi matang da wa khanna pa center na korakpo oiramba yai Manipur da hausi ko riba law and order gi tangdu leita da bakanglu masel gi marakta leiriba umkhana ba amasung hayengdagi census thagadoriba asigi mayokta JFT yauna tongan ba look kaya na lamdam asida NRC hana pangthok tuna mitop sing khanthok triba pawba census pangthok pa yaroi haina sing amasung tampak ki mafam kaya da akan ba iho kaya sangsila ki ba asigi matang da wa khannaraba yai hairi security force na Churachandpur gi nursing home da chathaki ba thawong bu case o Churachandpur na condemn toragli Churachandpur district ki S Kanan Bank Tuibong da laiba PC nursing home da security force ki kangbu na ngarang numidang pung 9 makhairom taba matamda thomjiduna home asida layeng duna lairiba mioi ama fanaba honabada ahen ba sakti sing season naba amadi patient party amadi mafam adu lairiba mioi singna security force sing adu bujang ba thingna ba honabada security force sing na Nongmei round kaya kap thokiba dubu home adu da layeng liba patient kaya da ki akhang thon kre hari thodo adu bu akan ba mong da Kuki student organization case o Churachandpur na akan ba mong da condemn tawba phongdoragli case o Churachandpur na thadorok pa cherol amagi matungin na PC nursing home da security force na ka henba thawong sing chathaduna home asida layeng duna lairiba anaba mioi ama fana ba honabada hospital gi oina lairiba mafam asigi sanctity kari mata yengduna chathakiba ka henba thawong aduna hospital ama oiriba mafam asida aruba phibam da layeng liba patient sing da ki tujung pohanduna trauma thonba amadi home asigi caretaker amadi staff sing da ki akhang thon ki hari thogdo du bo kan ba mong da yaning da ba utuna manakta leramba khoi saunarba miyam na home asigi mamang da khamduna thamlamba bolelo gari ama mai tha ki hari hiram asigi mari lainana security force na kari gi damak asigumba ka henba thabak sing asi hospital amagumna lairiba home asida chathaki bano haibadu sengdorakadabani amadi matung da asiguma thogdok sing tawdana ba mari lainaba authority sing na thabak lokhatkadabani hari Kuki militant sing Lanka naga khulda chathaki ba attack ta laikhidraba mioi ani gi postmortem ngarang pangthokre haukiba tang taraga mari da Kuki militant sing Lanka naga khulda chathaki ba attack ta laikhidraba mioi ani gi postmortem ngarang pangthokre thawdo gi matang da UNC amadi tongan baluf kayana kaukiba shutdown na mahausa gi punsi da chauna akai ba pikre haukiba August taraga mari da Kangpukpi district ki Lanka naga khulda Kuki militant sing na chathaki ba attack ta laikhidraba kawidinang abon ma yangkhiga manga amasung William Bau Chawang Kuntraga Taret ki postmortem none PHC da pangthokre postmortem adu nonegi DIO Dr. Jandum Golmei amasung nonegi senior medical officer Dr. Thamai Garailung anina pangthokibani postmortem adu loiraba matung laikhidraba makoi anigi mafam da ikai khumnaba utpagi thorum amasu none PHC da pangthoki thorum adu da church ki luchingba amadi Longmai area da lairiba tongan ba CSO gi luchingba kaya sarugya ki ikai khumnaba utpagi thorum adu loiraba matung laikhidraba mioi ani adu gi thawai yaudaba hakchang aroiba mathau mangam pangthoknabagi damak Lanka naga khulda puki amarom da mihat adu gi mayokta UNC yauna naga gi tongan ba luf kayana none district ta kaukiba pungkun mari gi total shutdown na mahusagi punsida chaun akaiba piki shutdown aduna maram oiraga lambi da gari sing chathok jasin tawgi chang aduki matik hanthaki loinana dukan amadi atai lalun itiki thabak sing amata tawna khide Kangpukpi thawdo condemn tawi CM Numei kharani gi mamang da Kangpukpi district ta misi mina thoki ba thodok laibak thibani thodok ase akanba mawong da condemn tawi haina chief minister Yunam Khemchana phongdokre wafam ase leibak senba thungna pangthokiba marifu suba independence day thorom gi manung chana ngarang Manipur lengang na sinduna ahanba MR gi parade ground da pangthokiba independence day gi thorom da mahang na phongdokibani chief minister Yunam Khemchana mapan suba IRB gi CEO Haubam Sangamita na
Commandant Tauba Contingent Kunga Guard of Honor Yangshin Kibaga Loinana Mas Parski Sal Oki Ngarangi Thoram Aduda Manipur Lenga Minister MLA Singh Susarugyaki Thoram Aduga Mari Lenana CM Nahai State Ashida Santi Thamnaba Maditung Koina Chatpaya Batang Dulaita Bapurakna Bahonabada Ekoi Masalgi Marakta Thazanaba Thambachangi Madudada State Ashina Mausagi Fibamda Hanjilak Pangamgani Fongdoki Mai Kapnakre Ngarang Numidang Tamenglong District Manung Chanba Lungkau Part 3 da laiba yum kharada JDF ki kangbu singna nongmai kapsinduna akanba mawngda attack chathakre thodo adu da lanthum kaya amanga ta thokle adubu thodo adu da misi mina amade aso open nangkhiba haibadudi pressna chapchana khangba ngamdri amarom da thodo sige matang da mafam adugi miyamna akanba mawngda condemn tawraduna mari lainaba authority singna issue asi serious oina lawduna thodo asi da chenari basing masak khangdoktuna logi oiba thabak sing paikhat piu thodo adu da mang takraba lanthum sing adugi matik chaba compensation pibiu loidena miyamgi punsi amasung lanthum ngak senbagi thabak paikhat kadabani hairi accidenta mama mappa side macha sokle Imphal East District ki Iringbul Police Station na konba Bamon Kampu da laiba Pioneer School manakta auto rickshaw amaga Mahindra Thar amaga thengjinabada auto rickshaw da tonglakpa madai manau leikide macha ahum amasung auto driver na fibam thina sokle ngasi nungthil pung amaga makhairom tabada Pioneer School manakta diesel rickshaw amaga Thar amaga thengjinakibani thodo adu da leikidraba madai manau adugi mamingdi Naharup Khetri awang lekai degi Muhammad Amjad Khan nipuga manga apokpa leikidraba Latif amasung mahakiloina bi Iveton kuntraga manga kawi laibak thiba thodo adu da chahi mari khakta ngairi bi makhoi anigi macha nupi yauna macha ahum su aso panangki laibak thiba thodo nanglaba diesel auto adugi number na MN06SC1927 amadi Mahindra Thar adugi number na MN1CS0547 ni diesel auto risho ga Thar ga thengjinabada manau matai manau animak Manak nakpa khongbalda tasinbadagi mafam aduda miyam changsilakduna kannaba honabada thawai yaudaba hakchang oina fangki angang ahum amadi auto driver adu manak nakpa hospital da pukhaduna laikanari drug faba changlubada nongmai kapthorakpadagi security personnel ani sokle drug lalonbagi thabak chathare haiba kaknaba paw ama phangwadagi security force na mafam ani da drug faba changsilubada nongmai kapthorakre Imphal East ki Porongpat police station gi manung chanba Khergaon wanglaikai da drug lalonbagi thabak chathare haibagi paw phangwadagi Imphal West District Commando amasung Central Reserve Police Force CRPF ki apun makhutpu amana mafam aduda changsinduna drug fanaba honarubada nongmai kapthorakpadagi CRPF ki personnel ani sokle pressna phangba pawgi matungina thodo adu August 13 amasung 15 gi lonaba ahing nongyaida security gi apunba khutpu amana Khergaon laikai da laiba MD Amir Khan kauba Meeoi amagi yumda thigumagi thabak chathanaba changsinki security personnel sing aduna yum aduda changsilubada khangaudana nongmai kapthorakpadagi CRPF ki personnel ama makhurida nongmai maru ama panduna sokhi loinina CRPF ki driver amasu nongmai maru na pankhi hari soklaba personnel sing adu Rims Hospital da laikanakre haidi nakalamaromda Jiribam District ki Borobekra Police Station gi manung chanba Chowdar Rikhal Village da Jiribam Police amasung CRPF ki apunba team amana akaknaba paw ama fangbadagi drug faba changsinki ngarang numidang wairam pung 6 lom taba matamda Chowdar Rikhal Village da police ki team adu changsinuna chingnaba sing fananaba honaki cherak aduda maikei khangdana nongmai kapthorakhi nongmai kapthorakpa aduda security force ki maikei degi so handuna nongmai kapki apunba security force ki team aduna ahenba security force kausinuna mafam adu koisinuna thambaga loinana operation jathaba hauki operation jathaba aduda AK56 rifle ama amasung kape yariba nongmai maru khara phangba ngamki haidi nongmai kapthorakpagi thodo aduda chenaramba yai chignaba Meeoi khara su phagatuna wahang pahon jathaba haukre haidi amarom da su ngasi security force na Senapati District ki Senapati Police Station gi manung chana laiba khongnem thana area dagi Meeoi ani WY tablet 5.8 kona na fare Police ki pawda faraba Meeoi ani adudi Thoubal District ki Sora mamang laikai dagi MD Salimuddin kunthagani thoi amasung Imphal West ki Pawbitek maning laikai dagi BM Hafiz Anis kungotaret ni makhoi ani dagi tongan ba packet taraga humdoida yomduna purakpa WY tablet KG 5.8 ka loinana Hyundai i20 number MN01 SS56572 ga loinana faba ngamkibani haidi sagai gi maitala si basingna thobasing iningsing numit pangthokpa ikai ningai ni Manipur gi ningkha tambangak nabagi damang maithiragani khangna kumja 1891 gi Manipur gi ipai pusingna malemda numita de haina khangnariba British ka lanthingna khibagi ningsing bagi thoram laipa ki thakta pangthokhibaga loinana state asigi tongan ba lanai luf khayana su thoram asi paksana pangthongna khibagi pausing lamdam asigi miyamna tanaram lagani khalli kumja 1891 gi Anglo Manipur war gi wari asing asigi Manipur lengangna khangduna matam adugi ipai pusing bu ikai khumnabagi thoram pangthokrabasu machinda
ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡ ꯑꯗꯨ ꯁꯣꯟꯅꯗꯨꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯈꯟꯅꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯦ-ꯁꯣꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤ.ꯑꯦꯝ ꯌꯥꯎꯅ ꯔꯨꯂꯤꯡꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯊꯧꯑꯣꯡꯕꯨ ꯄꯦꯟꯅꯗꯕ ꯀꯌꯥꯃꯨꯛ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯍꯥꯏꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯐꯝꯅ ꯃꯔꯩ ꯄꯥꯛꯀꯟꯕꯒꯤ ꯋꯥꯈꯜꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕꯒꯨꯝꯕꯒꯤ ꯊꯃꯣꯏ ꯆꯦꯟꯕ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯈꯤꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛ NRC ꯆꯠꯅꯍꯜꯂꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯥꯁꯤꯟꯅꯗꯅ ꯅꯝꯗꯨꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯃꯥꯌꯣꯛꯅꯍꯧꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯈꯪꯅ ꯈꯪꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯃꯁꯥꯒꯤ ꯃꯐꯨꯔꯨꯞꯀꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯏꯍꯨꯜ ꯈꯪꯁꯤꯟꯅꯗꯕ ꯑꯃꯗꯤ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯁꯥꯅ ꯃꯊꯧꯅꯥ ꯐꯅ ꯃꯔꯝꯗꯝ ꯃꯐꯨꯔꯨꯞ ꯀꯟꯅꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕꯒꯤ ꯃꯃꯤ ꯇꯥꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯆꯍꯤ 135 ꯁꯨꯕ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯇꯧꯁꯤꯟꯅꯕ ꯃꯄꯥ ꯃꯄꯨꯕꯨ ꯈꯣꯡꯒꯣꯏꯅꯕ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯆꯦꯁꯀꯤ ꯃꯑꯣꯡꯅꯤ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯈꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯈꯟꯅꯔꯕꯁꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯃꯥꯂꯦꯝꯗ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅ ꯈꯟꯅꯔꯝꯕ ꯕ꯭ꯔꯤꯇꯤꯁꯅ ꯃꯁꯛ ꯈꯪꯕ ꯂꯣꯏꯅꯅ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯃꯥꯂꯦꯝꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯗꯣꯛꯈꯤꯕ ꯂꯝꯗꯝ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯕꯗ ꯅꯠꯇꯅ ꯇꯣꯞ ꯇꯣꯞꯄ ꯃꯁꯥꯒꯤ ꯂꯣꯜ ꯃꯌꯦꯛ ꯂꯩꯖꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯝꯕ ꯕ꯭ꯔꯤꯇꯤꯁꯀ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔꯗ ꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯇꯝꯗꯨꯒꯤ ꯃꯔꯩ ꯄꯥꯛꯅꯤꯡꯕ ꯑꯊꯧꯕ ꯀꯌꯥꯕꯨ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏ ꯊꯥꯈꯤꯕ ꯂꯝꯗꯝ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯅꯝꯗꯨꯅ ꯅꯝꯊꯅꯕ ꯍꯣꯠꯅꯕꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯗ NRC ꯆꯠꯅꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯈꯪꯅ ꯈꯪꯅ ꯃꯁꯥꯒꯤ ꯐꯝꯅ ꯃꯔꯩꯄꯥꯛꯇꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯤꯕꯁꯤꯡ ꯑꯣꯏꯕꯅ ꯍꯟꯗꯛ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯈꯜꯂꯤ꯫